duna lairamba nongpo kulen mathak makha ole machagi firep adu yaningdabagidamaktani leichiklenda chairakliba Yuvraj ki ida tengi haina nikliba nang loyal lakpana ngakpigani khanbra Yuvraj tagi lapna layo nang na madu ngamgani hairabadi nangi nama thadokani Yuvraj tagi lapna laiko madu ki mafamsu ningthawaina pigani natrabadi nangi nama su hatkani nang su hatkani malem laimai thak tak nikpagum phauhale hatkani haiba wahaiduna minungsi leiba leibakni leireibakni fattaba leiti haina akiba leita leirakpa real asidagini wahai adu tariba pendaba kayana masapumba mai chakliba leichiklen loya lakpagi wadu tabada thauna phana hairi Yuvraj na aibu nungsiba makai ainasu Yuvraj bu nungsigani Yuvraj bu phajinbiganu aibu sagai asida tilhandrabasu akaiba leite punsi sine hingliba makaidi Yuvraj kaukthokpa ngamlo nungsi khudol tamlamlabini adubu Yuvraj ki khudol adudi nakhoina minungsi leita manghanbani nakhoi gi dinara leite haigera ayamadi Yuvraj ki taibam phaudriba ichada manghalibado nakhoi gi dinara leite haigadra badra sauna hai nupi masa adugum wado senglaba ningthau kolasida ngangba hongnabra mafam ase karamba mafamdo nang khangdabra leichiklen su hande sauna kumlai ipo wayel haibase chamana na yenbiyo nakhoi gi asoibidi kupchilaga losinduna thamba yaroi aigi icha nakhoi na manghanbani haibase miyam da sutamo ai khakta iral siba yaroi nakhoi na aibu lapna lehenna bahot narabasu Yuvraj na aibu nungsi haibase ai khangi Yuvraj kadai de lei ai Yuvraj ki manakta chatki ipo khanghaude leichiklen bu chai amana seset kanduna phurakpa loya lakpana lamhen bisi chalo machin mensinduna thamo badra mamai lukthaduna laikhre uheidre yengheidre tauriba mayamsi phajinaba honabada angakpa amani tauriba mayamdu leichiklen bu makoi ani ahum changduna phananabu hotnai leichiklen sumui phadanabu hotnabada masammana gyan tadre angaubi phanabagum taure mataudu adubu mathantaga makoi ahum mariga panaba ngamba nate namdana soro soro chingduna mafam adudagi puthokre hiainu uriba mayamdu yengba ngamdraduna mamit uisinduna mamai luktharaga khangle loya lakpadi sauna iliba mafidu kanduna matin chilli ahingdu fana thenglei arapada maikhu kabagi manil uba fangi achikpaduda amu kapalawgi khonjal sutai leichiklen mathanta ukhong amada ngathaduna famle makhong makhuttu dakfam sutare ngasai fukhibagini phajinduna di thamde thadorakle adumak mahakde mayumda su changda athengbadudani leichiklena mathanta leiribado famna machinda sole mamit ani dudana milu pirang ihona Yuvraj nang soibu mirai birabra nang kadai delai bage hello oba nang lao Yuvraj ayam na wari miyam na ibulan na laure Yuvraj na hydrabadi kana na sutazirna hello Yuvraj nang lao wang bakundagi aibu tadoktuna chatkre aduka mafam asidasu namdi leramde imasu leramde ayam na wari Yuvraj tanjaduda Johandu leichiklen gi mangde leplare makhutta thangsang ama paiduna amu fizol ngakta setuna kaidore Yuvraj nangbu kafalabra khonjela duda ikhang khangna fu hawgalai leichiklen nang sida karigi laklino Yuvraj leitabagi khudong chap lauraga nangna leiba kaya otnai jiba aduga ngasina aigi naksida Johan noklaga aina tauri base
lepu hairodi nang aigi nakta leiba taba Johan gi leibakta takhelai lerang nangi maru tahanduna leisat tamlaba leinam yelaba Johal na tawriba lana se lepke Yuvraj halakpa ngairida kari kanagani hansu halaklaroi adu gisaro lao haujimga aigi tungilo ai makha dana kari gumba amata tawrokloi nangi khulase nungsidra ha nungsidra nungsiradi nangi khul kaningdadi ai hairisi yaw leichiklen Sintha leimagi khonjelna pakhatna kauduna chelakpadu uraga maikei adomda animak yeng lai leichiklena kidaure ita langam hoi nangbu thibala hoi Yuvraj bu suhang lai law magi manakta jasi Johan leblibadu urak lai Sintha leimadu haujikta kina makhut thenduna hairi nang mafam asida Johan du machinban chinglap noi amuksu Johan lakli basi icham chamna lakpu nate asi hairaga makhutta pairiba thangsangduna khudaktuda Sintha leimagi mangak samda lenkre leichiklen du tu chungkre magi mikmang maktada tawribadu ubada ina punghangangna nungsiba mataroi Sintha leima leimaida haithakre leichiklen thak nikna Johan da yengi thunamak masu khuru kunthaduna kon khatli mata nungsibi ado kapna kaujai Sintha mamit fo isin banangda Sintha leimagi haksangdu mangkre nungsiba leinam yelaklei takhelai mapo oirubana haksangduna mangkhibada matam bakta kolamba matareidu takhelai leina machoi oiduna paikhallaklei ahangba marakta miyoibagi haksang adudi mangkre leichiklen kaplaga Sintha Johan di mataudu yinglaga khakna noi aduga usittana hairi nangdi Johan na khoida khravini Johan ginakta thamningkre nattaroigo punsilo henbadi Johan na pamde hairo nangi wa leichiklen makhutta khutla yaudrabasu thauna fana hairi akiba leita sahin jaba nangi nakta leisatam gadab leichiklen nate leichiklen gi wa tu tabada Johan magi thangsang adu leichiklen gi ngaksamda thamlai ason ba khun macha sangduna mana ngamlagani haina ot naibani kanha leitabgi tanja du lauraga leichiklen bu Johan na phana ba hotnari adubu wangbu khungi lan ngamsu nongpok khulenda yawraklabani khanghaude Johan gi thangdu leimaida tahan khiba tensu masing thingamda kapsilai kanano haina yenglakpadadi langamgi machin tumba tenjai aduna Johan da landarakpa oirami masing thingamdaba tenjai mayamdugi maraktagi amana Johan gi pambongda yungni Johan cholakpadagidi takhelai khun mai chakpa horaklai ngasaidagi lumduna leiramba lanmi kaya dusu thoraklaga leiramba mi thangsang landaраklai tawrakliba mataududa pumnama kaiduna chenai mafam marang khangda wangba khunsu chap manana otlei konung yawraklei phibamdu yengba ngamdrai mataudu Johan di sakti yamna leibani langam gumba amana lamba tawbada nokani asokpadu chaina faudabugum tawi ina tap sutare adubu na chungde changsinduna leichiklen bu hatna bu honaraklei thauna phana mabu singnarakli balan ngamdasu amuk onsinduna hairi Johanna narai baktum na mangningdrabadi Johan da khutta kana nangumba mahatpadi yamna lai asi hairaga pangal solabi nuja mangonda tainarakli changsilai leichiklen gi manakta leichiklen du upai thirakpada Johan ki makhada tariba thangsang adu uraduna chensilaga paikhatkhre changsilakno leichiklen su nang buhat bangami Johan noglai karemnana lanyam Johan da khutharai adubu pumnamak henkraba Johanna lakjaba henkre
Langam sokle sathina ujau amada safu kana yeisinbada makok tusu ithokle kanhana kanbini leichiklen Juhan gi lamba mafam aduda leitre adubu angakpani matau karamnano Yubraj ki khuchawi thangsangdu khudakta pailaklaga Juhan gi ngasai tinjaina pankraba pambom amadi mafam du khaktada thangaduna yunglai Juhan anabu mafam duda amuk hana soklakpada khonjel hauna laurai leichiklen mamai leithoktuna yenglakpada Yubraj ki saktam mado ubak phangle matik leiba Yubraj lakpada mangal nairakle Yubraj ki laibakta hakliba thang yekpa mayek tusu mayek sengle chinglemba Yubraj ni lakliba mataududa aduma khangkani matik leibani haiba magi Yubraj ubada leichikle akiba sumangkre momo noktuna kaujai khonjel tapna Yubraj masadu ayingba isingduda kuina leirakpagi kahena ingba phorokladuna Rishi mamisat panglakle tumtharure mikup khara mikap thoklakpaga magi akoibado pakhatna koyeng yengi makut ani dusu tingthoklaga yengjai aduga amuksu fuk hawgalaklaga mingsel mamangda sangsilaga magi saktam madu makutna nanduna munna yengi Rishi machinda tapna soli masana gyan tajada Yubraj hairiji kanana leichikle bem kaino aina uriba mayamse masibu oithokpa yabra mangla taibangla aina uriba se kaino sordu sangna holaga mingselda tariba magi saktam maduda munna yenglaga leiringai urakle amuksu magi tungda migi sabanda tung ontoklaga lepliba misak ama Rishi tunghanasu yenglakte akiba su phaude mingselda tariba mami aduda munna yengduna lei Rishi na nangkanano mami aduna hairei Thawaini nangi mami oiduna khongthang kuding senare phatraba thawai ada mai thaduna manghalo maha taibang miyoi marakta leibagi matam loirabani asibani maha adubo sakti amago mahakna pairi mahakna miyoibagi haksangda sangduna taibang kumhai sanaduna nangbu senagai khankre ipugi suthoiba asi hairamlaga mami adu mangkre khonjel adu su mangkre Rishi matung onthoraktuna haujikta mingselta takriba mami adu yenglai leiramdre adubu kanasu wakal amada ungduna bathroom duda tumina lepli mahakki manglanda hek uba ahal oiraba ipu amagi khonjel aduni haujik takriba khonjel du kauramliba mingdunasu tasengna ipu dura haina chingnarakle wakal mayamduna phana koire bathroom duda leirakliba mamittu amuktang chajet oisilaga tapthajai nik lauriba mathamoidu Rishi iruja thoklaga thoklakle khaludre wakhaladu kauthokre hek thoklakpaga Rishi gi ringtol khonglai phone do amo yenglubada haris oirammi kaidoroge dinner mapana saursi haine kanana nurse kaido kaidi phone status ga thagalak to lainana Alvina na hairakpani loisalo nang mapanda sabo sause da sangde daine changabo mata manghalo kana ailoire asi hairamlaga Rishi call kakre mingsel mamangda leplaga magi saktamdu hanna yengjai aduga Rishi dress set loishili masamdu hana hatle black shirt black pen black shoes formal ngakta ni setlidu black ngakta setlaga nairage khalabra nupado unsa masudu khaktani black oidriba hairadi sartuna ahum suba button du fau thadoklaga amuksu khara hena nehali khudang do chaura anirak thekatli watch amasu sijili setliba dress tuga matching oiba khallaga wallet hapchin khre loishin ba loiraga
perfume manam ing lauba ama khalaga sasat kapchili pungloi loibaga masagi saktamdu yengjai mathanta aduga michi thak thak khachili momo nokna thoglakle phone duga gari ki soiduga makut Leina hoidi chaba horam gadawre ani duna hotel yorakpada ahang basit amada ani dusu phamlaga chana ba order tawgi haina minu du yengli Harisna tanja dudani loyumbana Leina gi nakta changsilaga phamkibadu hek ubada risi sauning khrabani masu fuk hogalaga lakpani Leina gi manakta risi na changsilaga Leina ga sit ona dunu famjilakpaduda loyumbasu mamit khana yenglai magi mit yengdudagi hena thauna rishina amuk yenglakpadudadi loyumba chinbal chinglap noklai usitaba minoktu nokna harista yenglakpadasu ka ama hena munna yenglambadu ubada loyumba maya chiklai harisna phangdabasu wabru brada migi dete yelisi kaitro mapulakle thoki wer haudunga so wayamal Loyumba pairamba spunduga kaiga punna table duda safu kana makut anina sudarai oi nangi du kana dana aisi kana khangbra safu dukan baduda Leina de khanglaga chomkhatli risi fuk hogatlaga Loyumba gi color do tapai ai di kana khangbra na asi hairega khamba nangde Loyumba bu illaga puthokre mapanda achappa charamba mi kharasu loina yengnarakle loyumba rishida khut thage tawrai adubu rishina faraga khangin inbada loyumba tusili rishina nakwa minister duna sabu hotel ose loyumba na hey film khara kumaga yamna fawba sagana rishi pocket ta makhut animak homchili sabane khalasu no problem phangdo mi khaktana Migi profession da kalakpani madugi manungda nangsho mani nangain tawrise tawungambra loyumbasu asamba mi makti nattabani hande nang aingoda yam sinarene rishi da computer ukladi rishi na sutarokane aduga rishi di faster da su yari kana competition da yorokane rishi gi property da koting jalakana nangi property da form se ha Rishi no I aduga tapna changsilaklaga loyumbagi nakong mayada chirol oi tapna kana khanganda hairi Rishi gi nupi hoidoise Rishi gi khwaidagi maru oiba iralni property masidagi si khangjila don't touch my shoulder with your dirty hand chirol oirabasu nungsiba chirol nate wadu hairaga Rishi hantoraklaga Loyumba da amuktang yenglamlaga manung changlaklay Loyumba thawasada hairibadu taraga yamna hauktawa minok ama noklaga lahewi amuk hana manungdadi changlaktre Loyumba di chatkre mafamdudagi Rishina manung changlakpada mayamdu munna yengnay masak khangbasu oibaga nupi singdugi marakta Rishi gi nupira haina Leina da su yengnare Rishi satchangsilaga saurangna na hanglai table shamchil sida salgi hairo Leina dani hanglibadu Leina kumde haugatlaga atoppa amada famkre Rishi ga albina gasu asapo singdu paidaga chatke tawbaga Harisna khami oi phamonoi ni di albina na kaino asde phamuge Leina mathan kamai phamange haino Wadu hekta bada Rishi Leina na famkriba mafamduda changlaga mayoknana masu famjinkre Leina haifeta magyenglai wadi nganglakte Rishi ammo hanagum phamtharaklaga tapna hairi yam singbai wani ne celebrity se mainu pisi ka puthokre Albina na film hero ka oiramtre real life tasu hero ni mana komisi Harisna Aina side hero Aisho dum na ponida Asi hairaga masamdo makutna nale Albinana
Nangdi fazaba manbay wani. Yam kope namaidu seba ma ita tadi. Oi, nang nupabu thi haibu ngambe. Kay nupino nangbo. Thi bu thi haibani kayno. Gracie na achapo jase no ani na wana wase kauraga aibura single tahan bani ne. Mina nupa phangdabi malani. Lairik paraga lairamasu phadawne ai. Albina na keraga laklaga isaulang lakano. Aina ikesu kera ini aduga single tare. Poor Gracie Kim. Harisna koro buram dauna. Gracie na he aisi nupa laitaba manbra kanshan chatkibagi ai kem taw ngamdabani natudi kawradabani hojik he kawbaga lakani ai nupadi khangaba. Harisna karano aise singer ro. Albina na hoi he Lucas Laisramana singer anaiba tumyakri figure man bam leibado. Sirs nurse ahumje anaiba nupa ngakta fangdorene. Albina sugatlaga somda naitom pamliba anidudi silent dani leirido. Lainadi mana ngasai thangaga purakpa chanabadu chari. Rishina minudo yengli. Nupidu Rishida chaukaina hairakte. Rishi minudu lainagi mangda insilai fat aduga hairei saura khalo kai chanenge. Laina sabadu lepdaga yengi haipe aduga Rishida amu yenglai chaningde yare. Dinner Rishida chani lai natro chaningde haraga aina yadaw nate. Laina sukumi chaningbada order tawraga chawo nangsu ai khangde. Haina tanaba yaraktrabaduda sauningladuna Rishi fuk hogalaga lainagi hek nakanduda laklaga kit famtharaklaga lainana chariba plate tumuli hekta aduga mana oina chakre kit namsile kaisu khanda. Laina sauningboy kaiboy Rishi gi pambomduda anira se tharai nangisu order tawraga chaba yadro. Khara haurap hairakpaduda leiramliba mayamdu makoida loina yenglaklai. Mamanabi anidusu yenglai. Rishi tuminna hairei mina ibani yam romantic oi haijukisani seset ka furagano yam naina khuto bi asu. Laina sordu fulauna kamthuklai aduga ikairaduna amo mayam mangduda tuminna laikre. Mina uraga kempije daba malane khalo haisi kanadano chanabado. Laina minudu fatching silaga yengi aduga Rishi romda khajik changsilaga mana chaningbado khudom bithilaga hairei chinna hairakte. Rishi michina ni yenglido weather ama kauraga haikre. Laina na khaliba singdo hanagi dudi Rishi na chakre loina. Laina murum soli makut anidu punsinaduna famlaga mige chakpase mathanta loina chathoine. Nupiga hot oina acting mayam ama tawraga mana sida hero amu sadana nganglidu tara male. Rishi laina da yenglai. Laina mamit fat laithokre ek tawbune do asengbu nate manaba khara tawbai wane ai nupidu mari leinabro. Hantakti laina khumlai adusu number di longnaramani ne heroine kuminai na insta daga follow tawramni dana. Anidu amana ama nungsinabadi ayaure khambanbada overloina oinarabani adubu isau langnari nungsinadaba amagum. Rishi magi phone du lauthoraklaga lainagi mangduda magi insta account du changi aduga following list du changlaga mi tara kunka Rishi na follow tawbadu loina unfollow tawthokraga laina following insta list du thammi. Rishi magi phone du laina de pirai yengo haibagum makutu da directly pirakli du. Following list ubaga laina fat pithorai amo wadi sungangangnada anidu fighting tawriba mayamdu mamanabi mamanabadunati khangba nate. Chanaba singdu purakpaga anidu amuktang yengnai aduga hantakti chaminnakhre wa sungangangnada ingitna khanaraga halakle mayamdu mayumda.